Kukina Thamnapokpida Nongmei kaptharkpada Ema Meira paibi ama Nongmei Maruna khetlaga khetlaga chatkhibadagi Sokle. By Jengol Giluching for Korongama Kuman Yabde Gila Hujarke. Asway angam yaudabo oishi. Turke cookie gilan kan khalagli lebak thugaina bahona riba cookie MLA kan khatli. COVID laichan maram oidre kumja 2019 dagi lamda masigi pikliba angang ahal yauna mipum khudimak sufam nomfam khongda leina ki adugi matung laichat asi tamna akhang ahei singna muthana bahona khibagi awaba kayagi marakta mitmai khajiktang pang bahurakpada Manipur da cookie singi anauba laichat amana amuk miyamda chaitheng piri ko na hauba COVID loikraba matung ko na hauba Kukina chatkhibadagi lan asida mipum khudingmak lupna ringai cherakta kumja 2024 loigadaba supnagi numit mangani khakta ngaire COVID manungda supikliba angang yauna hairi sing larik tambagi wakal pongna khide Adumakpu online gi khudangda class tawba amadi exam tawbai khudongthiningai yum-yumda leiraga fangki adubu 2023 gi May 3 dagi Kukina Nongmei na angam tana chatkhibadagi lana sida India lenga ki maikaidagi loisilagani haina thajaba kayarak pikhibaga loinana Manipur gi miyamna lana si loisinbinaba Prime Minister amadi Union Home Minister gi mafamda kholaw kaya laujabata natana cherol kaya piduna taksin khibani Manipur miyamna lauriba wakachariba kaya asi taribra tadabra haiba chapchana khangde chahi ani farakadaroba lana sigi manungda Prime Minister Manipurda amuktang laktuna langi mari makhong thibiu amadi waroisin pubirau haijakhibaga ona tainabada malemgi leibak singi marakta thokliba langi crisis nainabaga loinana Indiaga afaba mari thamduna chawkhot tharangi thabak kaya paikhatpagi pau miyamna tanari Manipur asi maning makha tamba ningthaupanba leiba ama oina chahi lising kayagi puwariga sagona duna leirambadagi India lengana lausin khibadagi chawkhot tharang lakani haibagi manglan mangjarambani Nongpokthong hanglabadi Manipur asi lalon itiki hof ama oiba ngamlagani haibagi thajaba thambaga loinana India da Congress lenga ki matamda North policy samlakhraba matung BJP na lenga paibadagi Ek is policy onduna awang nongpokki miyamda thajaba kaya thamkhibani adubu thamkhiba thajaba dugi ona tainabada nongpokthong hangduna Myanmar amadi Bangladesh ta leiriba cookie refugee sing Manipurda pusilaktuna narco terrorist ki oiba thawong kaya chatkhibadagi cookie singbu suspension of operation su khuyek pina duna chaba thaklaga Manipurda landa halaktuna Manipur mache tana thugaina bahona riba sigi manungchana Manipur ge punbagi saktam sagatkani haina wasakiba cookie MLA tarana luchingduna hojiksu lan chathari lan suloida sufam nomfam sukhangda India lengana warosin purakpa sungamda Manipur lengana thauna leina khong thinba sungamda miyamna magi apamba social media ge khuthangda ngangduna lenga asibu chairi lenga asina su mapangal sonba miyoi kaya fagatuna chairak piri adubu landi adum tamna chatkhibadagi Nongmagi suraga imung punariba longmi sinmi kayana khundariba lamda masida sufam nomfam khangandana hinglakpa chahi yam silakle Lairik laisu tamjariba hairi sing pukning changna lairik tamba fangdabagi mathakta ning tamna chathok chasin thawba su phangdri School college kaduna lairik tamjagadaba hairi singna irang asi loisinaba lambi lamjawda thokuna thawai khubakta haptuna lan thengnari aduna tamluriba lairik adugi mahai chagadra natraga changsiliba lana sigi chaitheng phangduna pamdaba lambi romda chatkhigadra haibagi mipaiba mama mapa oiba singi thamoida faudaba nate senjau paiba mama mapa singnadi macha singi soidana bahaina atopa state amadi country singda yamnaba senpham thadaduna lairik tamhalibani chaira sida lana langi mawafam oikhraga mipum khudimaki pukningda chahi loirakpagi wakhaldi lakpa hore anauba chahi lakpa amadi ariba chahi chatkhibagi tainaba marak asida Manipurda da natana malengi mafam khudimakta naha ahal khaidana harau ithak kanagadauri Tawfam khangdaba naha ahal singna mayai kaba chinjak chaduna lan asi loiba ngaiduna matam lenbasu khongaini chahi loisilakpa amadi chahi haurakpagi nungaiba phongdokpa oina mayai kaba chinjaki ipakta Mipum khudimak tawrakadra haibagi mipaibadi poktaba nate athuba matamda state amadi central lenga anina lana si loisinduna Manipur miyambo achumba lambi amada punaba honabagi tangai fadaba leiribani adubu Manipur lenga na handakta pangthokiba 10 suba amasung 13 suba IRB training loiraba sing punna duty ta honduna thokliba irang asi loisingani haina phongdokhiba numinini subaga cookie singi maikaidagi Imphal East district ki chingatainaba khul kayada amu hana bom amadi Nongmei kapsilaktuna landaba horakre state force ani Sokle khunja sing mayum thadoktuna lanjenaba hokre hojiksu cookie MLA Tara amadi su chatnariba cookie lalaulob sing adumak mahosagi phibamda puraknaba chief minister N Birena luchingmalenga asina center gi yaka yengduna leikhigadawribra haiba wahang amuk lagli